Mr. Sokhongam Baite sahi nimphumanga kauba Kuki ama hengleptagi torbungda usoi hekpa chatpada maina singlaga siraga leirambadagi ngarang Ccpur torbungda erang thokkhre. Apunbagi pangalna Naga miyamgi tunggi laibag lepkadabani haina NSCN-IM na phongdokhre. Naga puruki makhada leiriba tongan-tonganba subtribe singi marakta hiram kayada kenaba wakhalo leirabasu Naga miyamgi tunggi laibakti hairiba tongan-tonganba subtribe sing amato oina punsinduna apunbagi pangalna lepkadabani haina NSCN-IM gi General Ningkhan Anthony Simrena phongdokhre. Wapamasi ngarang Nagaland leiba NSCN-IM gi Council Headquarter Hebronda pangthokiba Humdra mapan chuba Naga Independence Day thorongga mari leinana paumi singa unabada General Anthony Simrena phongdokibani mahana makha taraduna hai isorgi thauchin amana malemda miyam khundakibani atopa leibak singi minungsida Naga miyam poklakibanate isorgi thauchinna Naga miyam poklakibani masigi damakta sauthokchaba phawi haina phongdoki Naga miyam gi leiriba lam umangwamang identity history amadi future gi matang yaraklabadi Naga miyam pumnamak amato ina lepminnagadabani Naga miyam gi land amadi security da singnaba piraklabadi Naga miyam gi marakta khetnaba wakhalon thamdana amato ina lepminnaduna mayoknagadabani Naga miyam gi marakta khaibung leiba haibasi NSCN-IM gi policy natraga politics amanate NSCN hairiba loop ase Naga miyam gi lam amadi tunggi laiba ngak senabagi damakta leiba loop amani Madamgi matung ina NSCN-IM gi akaubagi irol nungda soidana lukhigani. Adubu Naga miyam gi voice amadi movement na mahut sinduna Naga miyam gi tunggi laibag lepkadauribani ngasi su NSCN-IM na sangsiliba Naga miyam gi movement asida Naga miyam na mang thaduna movement chatharakba haurakle madam kayagi mamangdagi NSCN-IM na sangsilakiba movement adu ngasidi Naga miyam gi movement oikhre haina sumhakna phongdoki. Kangpokpi district ki manung chenba National Highway da leiriba illegal structures sing takthokadauri. Kangpokpi district ki manung chenba National Highway to Imphal Kohima lambi amadi National Highway 37 Imphal Jiribam lambi da leiriba illegal structures sing takhaibagi thabak chatharagani haina Kangpokpi district ki Deputy Commissioner na thokpa chirol amana phongduragli. Chirol aduna makhata na hai district asigi manung chana National Highway 2 amadi National Highway 37 lambi paringda leiriba miyam na ain gi wangmada lam khopchinduna mayum makai dukan set natraga tongan ba structure kaya matam chupagi amachung matam kharagi oina saduna leiriba illegal structure sing thasigi kunipan phawgi manungda mari leinaba miyoi singna masana khangna lokthoktrabadi athuba matamda lengaki maikeidagi takthokpagi thabak chatharagani lengaki maikeidagi sathagadawriba land eviction gi thabak asida mara leiba miyangi lam khopchinduna aingi wangmada thabak tawriba miyoi singi mathakta chapchaba action lokhatpada natana illegal structure sing thugaibada changba senpham sing hairiba miyoi edudagi penalty oina su lengakna lokhatkani haina su chirol asina makhatari Parliament wahang hangbagi tanja pikhidaba laibak thibani haina MP Bimol na phongdokre Parliament wahang hangbagi tanja pikhidaba laibak thibani haina Lok Sabha gi MP Dr. Angomta Bimol akoidamna phongdokre wafamasi Manipuri Literary Society Imphal na sinduna Laisram Matum Singana iba mingau khanglakbada Bhanumukhi haina mingthonba Nobel ama Major Kulda laiba Manipur Press Club da phongbagi tharamda saruk yaba lakpada paumi singna hangba wahang amagi pakhumda phongdokibani MP Bimol na hai Manipur da oidiba phibam asigi matangda miyangi mihus silaga Parliament pukhatkadaba wafam amadi miyamgi kholau adubu lokthokduna Parliament ki mifamda hangnabagi tanja pikhidaba asimag laibak thibani business list da MP singna hangkiba question aduga sagonaraga phongba MP gi ballot ama lei ballot aduda ming yauraga question tawbada ming lokthokpa asimag laibak thibani thawong asidi lengak asina nampu sapu chathabagi mami sauna tai against da nganglakadaba wafam singbu tumina lehanbagi phibamda lagli haiki mahangna makha taraduna Parliament khanabagi tanja pidana Manipur gi bill kaya pass tawbagi thawong chathari Manipur gi wafam bu lengak asina lumna lawdabagi mami chawna tari mahaki wahang kakthalakpagi thawong asi handaka anirak chure mamangi mifamda sugi matangda hangnaba pukhatkiba wahang kakthalakibani handaki wahangna haukiba kumda lisingani kulumdoigi me homdagi horakiba lan asina maram oiraga landena duna relic camp sangda famlauduna leiriba IDP singi karamba scheme paikhatle kari plan tawri haibagi wahang pukhatkibani adubu wahang asi lakthok pirakpani tasengna Manipur gi oiriba phibam asigi matangda hangbada khumpham thokpani adubu hangbagi ayaba pidana hangbagi ayaba pidaba asimag laibak thibani haiki Asia gi thawongi mayokta Congress na laibak sinba thungna khongjang changsingadawri
voter list sembada aranba kaya satharabra haibagi singnaba leire haiduna khudam changdamga loinana Congress luchingba Rahul Gandhi na Election Commission of India ECI da thamkiba statement ama ECI na reject tawrakpagi mayokta Congress na leibak sinba thungna khongjang chansingadawri Imphal gi Congress Bhavan da ngarang pangthokiba pawgi mifam amada MPCC gi President K Megas Chandana mathaki wafam asi phongdokladuna ECI na reject tawrakiba du yaningdab utuna leibak sigi state district amadi block level khudingmakta August 22 da rally ama chatkani Manipur gi oinadi lagliba August 12 da state level rally pangthokani haiki K Megas Chandana makha taraduna niyam gi wangmada BJP lengak amadi ECI na chathariba thabaksing asigi mayokta tasengna evidence ga loinana puthokpa ngamkre atopa state sing Karnataka Maharashtra na singbagi mikhalda tawkiba adugum Manipur da chu chathakibagi khara khangba ngamle athuba matamda khudam changdam ga loinana puthoknaba kana thidinbagi thabak haure hairaduna Manipur gi oinasu polling station ayambada vote huralamba thengnare puthoknaba kana honari hainasu phongdoki Mafam khudingmakta BJP lengak lakpadagi huran chinthigi thabak asi thengnare mi amana bot masing hena thandaba ahenba kaya hapchiliba asi ECI na khangna tumina laisaliba asi karigino haibadi wahang amani tasengba asumba khanaba electoral roll PBU haibada yade form men bada ahenba hapchin khraba singi detail vote thadabagi CCTV footage piu haibani adubu yade state khudingmakta 2024 gi mikhalda ahongba lakani haina khalamba du vote huranbagi oina tawramliba asimak laibak thibani haidi miyoi amana vote lising ama thadabagum niyamgi wangmada hendilagliba asigumba mayam asi thoktanaba Manipur gi oina su thijinba horagani huran chinthi mayam asina laiba ngakpa haitabadagi thoganingdaba kaya ama thoklibani asengba prajagi apamba mihut khalaba matamda afaba lengak ama leiba ngamgani amadi corruption tawdraba matamda afaba khunai ama oirakani hainasu K Megas Chandana phongdoraki laikhidaba constable dipakta Bir Chakra award lan thoklagani Kashmir gi Pahalgam da chathakiba terrorist attack adugi mayokta Indiana terrorist singi mathakta chathakiba operation Sindur da thawai thakraba laikhidaba BSF constable Deepak Singha khamda India gi president na Bir Chakra award ngasi pangthokadoriba Independence Day 2025 da lan thoklagani haidi Nakalamoromda Manipur police gi officer yauna police personnel 12 da tongan ba medal sing ngasi state ki thakta first MR da pangthokadoriba Independence Day gi thoramda lan thoklagani haidi Distinguished Service Republic Day 2024 gi medal Retired Inspector CIDCB Ilangbam Bhubaneswar MPS da lan thoklagani Meritorious Service Republic Day 2024 medal IGP Zone 2 Kabib K Inspector CID SB Oinam Premananda Ukhrul gi ASI Laisram Rajkumar da lan thoklagani Meritorious Service Independence Day 2024 medal for IRB gi Jamandar Maibam Somorjit Senapati gi ASI Chalamba Ngangom Nipan Suba MR gi Habildar Asok Oinam Taruk Suba IRB gi Habildar Bono Mali Khangembam Tara Suba IRB gi Habildar Rosen Mayanglambam Mari Suba IRB gi Rifleman Nongthongbam Bisesor Taruk Suba IRB gi Rifleman Premdit Posangbam amadi Taruk Suba MR gi Rifleman Rinaghau Ribada lan thoklagani haidi Laingaki lairiba department sing coordination leina thabak tawnaba governor na khangankre governor Ajay Kumar Bahala na chair lagduna ngarang Raj Bhavan conference hall da governor in council gi mifam pangthokre Raj Bhavan gi conference hall pangthokiba mifam aduda chief secretary Dr Punit Kumar Goyal Manipur gi governor Ajay Kumar Bahala amadi tongan balainga ki leiriba department singi administrative secretary kayana sarugya aduna pangthokiba mifam aduda department ki maru oiba agenda kaya puthokuna khanaki khanaba aduda maru oiba leibak miyamda khanaba aduda maru oina leibak miyamda telaba matamgi manungda lengang na paikhaliba development work ki kanaba hiramda kupna khana nainaki hairi Governor Ajay Kumar Bahala na hariba mifam aduda lengaki leiriba tongan ba department singi marakta transparent leina amaga gi marakta mateng pangnaduna development work sing implement tawnanaba mifam aduda khangan ki hairi